Hello everyone, ngasidi thoiding suba mug yengminarase. Thoiding se matam amada aikoigi ibok hoina yamna pamna chanaramba chinjak ni ko koi meitei gu ena haitare. Ado si se yamna koigi yam chanaba injang haitaraga di chagem pomba dagi uti thongba hangam cham thong kain leidana ko. Sigumba singsiga yam chanayeba ado matam amada nungsaga yaraga ibok hoiga chaminabado yam haubane. Ado aije khangning ningjangak thoiding je suragena ngasi khanjarakpaneba ko. Ado mayam thoiding suba se mug yengminarase. Thoiding sida darkar oise sing se darkar yam oye sing se yamna akoigi maru oiba main ingredient haitare sing se thoiding suba haitare sing se yaudab sunga ay mag yadre ko ado sing se lobirani ado maku sing se loin khetok piraga akoigi tongana thambirani aduga somdana khasai kari thoiding se akoigi patram da hapaga ngobi doine ko ngobo matamda ngasai mai se kanna lekhatlaga ngauba yadeba ngasai mai ji kitang liri leidaraga low flame da lei thammaga ngobi ga dawne ot pa se toina ot pi ga dabane mathak makha chamana nam munna na ko adai mai gi popping sound lakani do popping sound lakpa kandu da mulle habje khangdoini aduga amana met laga sumaina yengba adu kandu da yamna easily kairaba adui taraga di mulle haidoine aduga met pa kanda ngamdraba kaiba se yam wana thoaba met pakanda adoi tagadi machi munte haini ko aduga smain toraga ingda halani pukhama pakpam da haidoga natragadi ngoliba patra sida hapagadi ingdaba ngamoiba aduna pukhama pakpam da haidoga smaina santok piraga machi inghalaga thambiga dabane ingdana subadi yadeba ko khitang yam kana ingdan bana tu warmly oina thamgadaba aduga somda singse aina ngasai maku kheto thamba singdune ado mapana si se smaina ipiraga si hana sudoineba akoina singje khara manadi thoiding suba kanda singje dum hapchalaga suminabasu dum yawi ko ado aigi oina di sidai sida sumaina singje hana sudokjare aduga kuppe maje sigi kanu si kupaga yarani hai kanduda ai sida loijare haibadi mai sagi singduga amaduga thoiding duga mechen sujan minagi taragadi matum yakshan bazu yaidana aduna aina singje hana sudoga kona huren thoiding subada hapagena aina sumaina singje hana sudoe adoi taragadi chawba pikpa suba yahodaba leitredana slice oina kakthalani subada su wara roi sumaina kakthlaga hap taragadi aduga sumaina makup tana pajana sudok pirane bako aduga ngasai thoiding duga plap sumina toine doi taragadi ngasai binding tobu matamda sing duga thoiding duga chapmana na magi balance amda lei duine ba thoiding je muk sura si ko thoiding se sumaina khara lumbu sa le ram yam kanna di ingdhat banate yam ingdharaga de muk su nungai roi duine ana lumbu ngasai khara pai ba yaba kandu da ne suri se ado natraga di asaringe du suboi tar di ko khon ga je pai ba ngam da bane ba aduna aina kitang ingdhan je haido adugi maram leibana ne ba ado aina sidai se hapchari se chili habadi khoi ki ngasai gi morok se khara mana ngobda yawi ko ado aigi se na ngauraga grind toroga takhairaga thamba morok neba aduga thumjiga hapaga suminarani ado aina kitang phadi je kitang paktho alage habadi thoiding je kapthorakpani na ne kitang phi je smaina paktho alaga tha taragadi chongthorakpada phi je taragadi heng puren khom tokda sunungai redan ado smain taraga subirani khara singje kitang hapaga amuk subirani habdi pulap hapchan badi nate ko thoiding suba kanje da ngasai gi singje kitang hapaga sum sudongneba natragadi ngasai pulap hapchaluraga de muju yaroi doineba ko aduga khara manadi thoiding se khonda sudoi sokpudi rai laibsibu grinder leirasibu haine ado grinder se amarom da grinder se am kanai kana butaraga su ngasai gi koigi kai haitare koi texture se mangeba grind to thokibsina pura makup ta gai takharaga tholaka doineba aduna aina aigibu haijau haitaragadi kamai haidoino suba se thoiding suba kansidadi sumain oina subiyo khon oina subiyo adoi taragadi magi binding texture si su tum phasana long tana dum ubane grinder da tak taragadi thoiding du ram powder taragane hawroiba mahau naraka doineba aduna sidai khon da suba matamdadi
ꯊꯣꯏꯗꯤꯡ ꯃꯇꯨꯝ ꯈꯔ ꯌꯥꯎꯔꯅꯤ, ꯈꯔ ꯇꯪꯈꯥꯏ ꯇꯥꯕ ꯈꯔ ꯌꯥꯎꯅꯤ, ꯁꯨꯗꯕ ꯈꯔ ꯌꯥꯎꯒꯅꯤ, ꯑꯗꯨꯒ ꯆꯥꯕ ꯀꯥꯟꯗ ꯑꯗꯨꯒꯤ ꯃꯍꯥꯎꯗꯨꯅ ꯍꯦꯟꯅ ꯂꯩꯔꯛꯀꯗꯣꯏꯅꯦꯕ. ꯊꯣꯏꯗꯤꯡ ꯁꯨꯕꯗ ꯃꯨꯜꯂꯦꯁꯤꯅ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯕ ꯃꯇꯝꯁꯤꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄꯁꯦ, ꯁꯤ ꯕꯥꯏꯟ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯛꯏꯅꯦꯕ. ꯑꯗꯨ ꯕꯥꯏꯟ ꯇꯧꯗ꯭ꯔꯒꯗꯤ ꯃꯥꯁꯦ ꯐꯔꯥ ꯁꯥꯔꯥꯔꯒ ꯂꯩꯅꯦꯕ, ꯐꯟꯇꯣꯛꯑꯒ ꯀꯥꯞꯊꯣꯔꯛꯀꯅꯦꯕ, ꯊꯣꯏꯗꯤꯡ ꯑꯗꯒꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ. ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯔꯤꯁꯤꯗ ꯃꯨꯜꯂꯦ ꯍꯥꯏꯁꯦ ꯄꯨꯔꯥ ꯉꯁꯥꯏꯒꯤ ꯃꯇꯨꯝ ꯃꯐꯝ ꯑꯃ ꯆꯥꯅ ꯉꯁꯥꯏꯒꯤ ꯕꯥꯏꯟꯗꯤꯡꯁꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ. ꯑꯗꯨꯅꯅꯦꯕ ꯁꯤꯅ ꯃꯨꯜꯂꯦꯅ ꯈꯪꯗꯣꯏꯁꯦ. ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯨꯝ ꯇꯥꯕ ꯍꯧꯔꯒꯦ. ꯁꯤ ꯈꯨꯗꯥꯞ ꯑꯃꯃꯝ ꯄꯥꯏꯕꯒꯤ ꯆꯥꯡꯗꯅꯦ ꯑꯩꯅ ꯇꯥꯖꯗꯣꯏꯁꯦ. ꯌꯥꯝꯅ ꯁꯨꯕ ꯅꯠꯇꯦꯗ ꯊꯣꯏꯗꯤꯡꯒ. ꯁꯤꯗꯩꯁꯤꯗ ꯈꯔ ꯂꯩꯔꯝꯃꯦ, ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯈꯔ ꯄꯨꯖꯔꯛꯄ ꯊꯣꯏꯗꯤꯡꯗꯣ ꯀꯩꯅꯣ ꯇꯧꯈꯤꯗꯣꯔꯦ, ꯃꯁꯤ ꯆꯥꯍꯧꯔꯒꯦ ꯅꯤꯡꯁꯨ ꯅꯤꯡꯁꯤꯡꯉꯤꯉꯩꯁꯤꯗꯅ ꯑꯩꯅ ꯁꯨꯗꯣꯛꯄꯅꯦ. ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯣ, ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯌꯣ. ꯑꯗꯨꯒ ꯃꯊꯪꯗ ꯑꯅꯧꯕ ꯃꯊꯦꯜ ꯑꯃꯨꯛ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯆꯒꯦ. ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ, ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯍꯥꯏꯕꯗꯨꯁꯨ ꯃꯦꯟꯁꯟ ꯇꯧꯕꯤꯔꯝꯃꯣ. ꯊꯦꯡꯛ ꯌꯨ.